NAORIYA PAKHANGLAKPA Assembly Constituency gi MLA SAGOLSEM KEBI gi mathakta constituency asigi hanigi MLA Soibam Subhash Chandrana High Court of Manipur da thangalakpa election petition amaga mari lainana High Court na hapkiba commissioner gi mamangda witness singi WAROL pinaba kaubada MLA KEBI laktabadigi mathang amuk kaubada laktrabadi Fanaba warrant piba yai haina ngarang High Court ki Judge Justice 𝗕𝗘𝗕𝗓𝗏 na open court ta HAIKHRE ngarang Justice 𝗕𝗓𝗏 gi court ta chathaki ba hearing amada petitioner Subhash Chandra gi maikaida advocate HS Paungnamna counsel oiraga advocate BR Sarmana mateng pangkhi aduga respondent number 1 oiribi MLA KEBI gi maikaida Advocate L Ayang Leimana counsel oikhi amadi respondent number 2 gi maikaida advocate Ningombam Bupendra Maitena council oina lepki. Respondent number 1 gi council na MLA ase MASHA nabadagi court na hapkiba commissioner gi mamangda LAKTUNA WAROL piba ngamdre aduna lakliba October kunda mahakpu makata na examination toba yahanbiyo haina court ta haizaki. Hairiba numid asidadi respondent ase soidana lakhanjage haina judge ki mamangda thazaba piki. Petitioner amasung Respondent anigi counsel singi wafam sing taraba matungda Judge Justice 𝗕𝗓𝗏 na open court ta haiki madudi karigumba respondent number 1 ase October kunda commissioner gi mamangda laktrabadi warrant of arrest issue TOURAKPA yai loinana lakliba October kunda defense witness number 1 bu commissioner na makata na examine tauba yathang piki panba yabdi election petition asigi case ka mari lainana High Court na advocate S 𝗔𝗣𝗣𝗘𝗕𝗓 Singbu Commissioner oina haptuna April 13 dagi witness Singbu examine tauba hauraga tha amagi manungda losinanaba sinakhibani hauzik tha taruk haukhre MLA KEBI gi WAROL piba loitri